Mount Dziiko Amadi Mount Esii Da Lanmei Chakpana Maram Oiraga Umang Saruk sing Chaona Amang Thokkhre Numit nini leptana chaklakpa lamai adu kannapagi damak ngasi ayu pung taruklom tabada mau Dadubi Amadi Maram da leiriba Manipur Police Dadubi Fire Brigade Forest Department National Disaster Response Force NDRF State Disaster Response Force SDRF Songsong SDO Songsong Village Authority Amadi Mau Village ke local volunteers singi apunba mioi Chamayang rom na saba team na yamna kanamay kanaba honaki official oiba amadi local source ting dagi fangba pau matung inna lamay adu Dziiko gi khathangba rom dagi Mount Esii gi singsang parengda samnarakibani hari tim aduna angamba chingmai kaduna mai muthanaba yamna kana honaki hari amadi Indian Air Force ki kangbu amasu khudong thiba tarakpada mating pangnaba helicopter ga loinena ngaiduna leiki hari mai kanbagi thabak adu Manipur rom gi maikedi oiki Adum oinamak Nagaland gi maikedi su maikedi di kanasu yaukidi hari